ꯈꯨꯜ ꯑꯃꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯝꯃꯤ꯫ ꯀꯩꯊꯦꯜꯁꯤꯁꯨ ꯃꯤ ꯏꯔꯥꯛ ꯂꯥꯛꯅꯗꯦ ꯇꯧꯔꯤꯁꯦ꯫ ꯈꯔ ꯂꯥꯛꯄꯁꯤꯁꯨ ꯑꯩꯅ ꯄꯣꯠ ꯌꯥꯝꯗꯕꯩꯔ ꯀꯩꯅꯣ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯩꯗꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯇꯦꯛꯀꯗꯧꯁꯨ ꯄꯩꯁꯥ ꯂꯩꯇꯗꯅ ꯍꯦꯛ ꯇꯣꯛꯏ꯫ ꯉꯁꯤꯒꯤ ꯄꯣꯠꯁꯤꯠꯁꯤꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯍꯧꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯣꯔꯦꯟ ꯆꯦꯡ ꯋꯥꯟꯕ ꯑꯃꯨꯛ ꯀꯣꯟꯅꯗ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯕꯦꯝꯃ ꯀꯩ ꯌꯦꯡꯒꯗꯕꯅꯣ? ꯁꯤ ꯈꯔ ꯂꯩꯒꯣ ꯏꯕꯦꯝꯃ꯫ ꯏꯃꯥ ꯀꯣꯕꯤꯁꯤꯕꯨ ꯀꯦꯖꯤꯗ ꯀꯌꯥꯅꯣ? ꯏꯕꯦꯝꯃ ꯀꯦꯖꯤꯗ 30 ꯈꯛꯇꯅꯤꯗ꯫ ꯁꯦ ꯂꯧꯔꯣ ꯈꯨꯂꯥꯡꯈꯥ ꯀꯧꯗ꯭ꯔꯤꯕꯅꯤꯀꯣ꯫ 15ꯁꯤ ꯂꯧꯔꯣ ꯏꯃꯥ꯫ ꯑꯣ ꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯗꯣ ꯂꯥꯏꯔꯤꯛ ꯐꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯃꯥ ꯄꯦꯜꯂꯦ ꯉꯁꯤꯗꯤ꯫ ꯏꯃꯥ, ꯅꯆꯥꯅ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯅꯤꯡꯕ ꯂꯣꯏꯅꯃꯛ ꯊꯨꯡꯍꯜꯂꯗꯕꯅꯤ꯫ ꯏꯃꯥ ꯀꯔꯤꯝꯇ ꯋꯥꯔꯨꯔꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯊꯤꯔꯛꯇꯨꯅ ꯃꯦꯝꯆꯥ ꯑꯗꯣ ꯃꯃꯧ ꯐꯪꯖꯔꯝꯃꯤ꯫ ꯍꯩꯁ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯑꯁꯤꯗꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯙꯨꯞ ꯊꯥꯕ ꯊꯣꯛꯂꯛꯇꯦꯅꯦ꯫ ꯅꯠꯇꯦ ꯌꯥꯍꯧꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯅꯠꯇ꯭ꯔꯒ ꯅꯥꯔꯕ ꯖꯥꯠꯂ? ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯃꯦꯝꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯦꯝꯆꯥ ꯑꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯃꯧ ꯑꯗꯣ ꯌꯥꯝꯅ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯝꯕꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯦꯝꯆꯥ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯃꯗꯤ ꯃꯀꯨꯞ ꯃꯇꯥ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯃꯣ, ꯍꯟꯗꯛ ꯇꯣꯂꯣꯞ ꯐꯪꯕꯗ ꯑꯩꯒꯤ ꯁꯅꯥ ꯑꯃ ꯁꯥꯒꯗꯕꯅꯤꯀꯣ꯫ ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯃꯠꯇ ꯁꯨꯗꯦ, ꯁꯅꯥ ꯁꯥꯕꯗ ꯍꯥꯏ ꯂꯩ꯫ ꯅꯠꯇꯦ, ꯏꯃꯥꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯤꯕꯨ ꯅꯪꯁꯨ ꯈꯔ ꯌꯥꯎꯔꯁꯨ ꯌꯥꯗ꯭ꯔꯃꯦ? ꯑꯁ ꯀꯩꯅꯣ ꯊꯕꯛ ꯏꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯤꯇꯪ ꯁꯨꯕꯁꯤꯕꯨ ꯃꯥꯕꯨ ꯀꯌꯥꯝ ꯋꯥꯔꯕꯖꯥꯠꯅꯣ? ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯆꯦꯡ ꯆꯥꯛ ꯂꯣꯏꯅ ꯂꯩꯔꯤꯗꯅ꯫ ꯌꯥꯔꯦꯗ ꯇꯥꯃꯣ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯕꯤꯔꯛꯑꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯝꯆꯥ ꯑꯗꯣ ꯃꯆꯥ ꯃꯃꯧ ꯐꯪꯖꯔꯒ ꯅꯨꯡꯉꯥꯏꯖꯅꯤ ꯈꯟꯖꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯁꯤ ꯀꯌꯥꯗ ꯂꯥꯛꯅꯔꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯃꯕꯨꯛ ꯑꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ꯫ ꯐꯔꯦ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯅꯔꯒꯦ꯫ ꯏꯕꯨꯡꯉꯣ, ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯅꯪꯅ ꯂꯥꯛꯄꯗꯅꯦ ꯏꯕꯦꯝꯃꯗꯨꯁꯨ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯦꯛ ꯍꯨꯛꯄꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯑꯗꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯥꯡꯕ ꯈꯥꯏꯗꯣꯛꯄ ꯃꯍꯥꯛ ꯆꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯃꯥ, ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯈꯤꯇ ꯁꯣꯛꯄꯤꯔꯛꯎꯕ꯫ ꯁꯦ ꯏꯁꯤꯡ ꯍꯥꯏꯗꯧ ꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯏꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ꯫ ꯊꯥꯗꯣꯏꯅ ꯕꯥꯇꯤꯜ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯒ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯅꯥꯟꯊꯨꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯅꯥꯔꯗꯨꯅ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯄꯥꯔꯤ ꯑꯗꯣ ꯃꯍꯥꯛꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯏꯕꯨ ꯇꯞꯅ ꯌꯦꯡꯂꯒ ꯇꯧ ꯌꯥꯗ꯭ꯔꯅꯦ? ꯀꯔꯥꯏ ꯀꯔꯥꯏ ꯁꯣꯛꯀꯦꯁꯦ ꯌꯦꯡꯒꯦꯁꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯗꯣꯏ ꯑꯗꯣ ꯄꯥꯔꯤꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯃꯥ ꯐꯤꯔꯣꯟꯁꯦ ꯈꯤꯇ ꯁꯨꯕꯤꯌꯨ꯫ ꯑꯩꯗꯣ ꯁꯨꯒꯦ ꯇꯧꯕꯅꯦ꯫ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯗ ꯏꯃꯥꯗ ꯍꯥꯏꯔꯕꯅꯤ꯫ ꯏꯃꯥꯅ ꯈꯔ ꯁꯨꯕꯤꯔꯣꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯤꯔꯣꯜ ꯑꯗꯨ ꯊꯝꯂꯝꯂꯒ ꯍꯦꯛ ꯆꯠꯄꯒ ꯃꯈꯣꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯂꯩꯊꯦꯛꯇꯨꯅ ꯇꯨꯁꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯃꯃꯥꯗ ꯄꯥꯈꯣꯟ ꯁꯤꯕ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯑꯁꯣꯛ ꯑꯄꯟ, ꯈꯣꯡ ꯍꯥꯝꯗꯕ, ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯥꯕ, ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯊꯥꯗꯣꯏ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯍꯩꯁ ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯏꯃꯥꯗ ꯄꯥꯈꯣꯟ ꯁꯤꯕ ꯈꯨꯗꯤꯡꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯇꯧꯕ꯫ ꯅꯠꯇꯦ, ꯏꯃꯥꯁꯤꯕꯨ ꯂꯥꯏꯒ ꯁꯥꯟꯅꯔꯕ ꯖꯥꯠꯂꯅꯦ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯁꯣꯔꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯛꯅꯔꯤꯕ ꯖꯥꯠꯂꯥ? ꯐꯔꯦ, ꯍꯌꯦꯡꯗꯒꯤ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯔꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯗꯣꯏ ꯑꯗꯣ ꯉꯟꯇꯥꯅ ꯍꯧꯒꯠꯂꯗꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯦꯝꯆꯥ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏꯅ ꯙꯨꯞ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯦꯝꯆꯥ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯏꯃꯧꯁꯤꯗꯤ ꯋꯥꯅꯅꯕꯅꯤꯗ꯫ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯆꯠꯂꯣ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯌꯥꯅꯤ ꯏꯃꯥ, ꯉꯁꯤꯗꯤ ꯅꯃꯧꯅ ꯂꯣꯏꯅ ꯇꯧꯔꯗꯧꯕꯅꯦ꯫ ꯉꯁꯤꯗꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯥꯔꯤ ꯑꯗꯣ ꯃꯃꯤꯠ ꯁꯪꯇꯣꯛꯂꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯃꯃꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯨꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯃꯗꯤ ꯉꯍꯥꯟ ꯃꯈꯩ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄ ꯑꯗꯨꯁꯨ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯩꯅ ꯏꯃꯥꯕꯨ ꯂꯥꯛꯅꯔꯨꯕꯒꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯋꯥꯔꯛꯄꯤꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯒꯤ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯗꯣꯏ ꯑꯗꯣ ꯃꯃꯥ ꯃꯦꯝꯆꯥ ꯑꯗꯨꯗ ꯈꯣꯏꯔꯝꯂꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯅꯆꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯗꯣꯏ ꯑꯗꯣ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ꯫ ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯅꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤꯗ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯎꯕꯤꯗꯅ ꯉꯁꯤ ꯏꯃꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ, ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯏꯃꯥꯗꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯦꯝꯆꯥ, ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫